hayo, kamaina state asiki examination da nang top oire ibanoba. Ay nasukan no honaba, aduga position manung phawo chandaba. Larik yam na pahabana su larik yam na haigani, mak yam phangani habde langani. Aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayam na ponbrana khali wahase sangdok naragomse. Ngasi ay na may paknise. Mukta Tutorials Critic Visit Mukta Tutorials Handaki oina class 10 amadi 12 thagadaba students singi revision class lakliba November 14 gi hauzaragani Center asida hena khudong chaba amana subject amagi course fee subnatagi lupa 3,300 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science Nanai Day Spa and Salon special offer to welcome winter of 2019 30% discount pijari November gitang taradagi kun faub khaktamak pijaba discount ne pijariba services singde haircut facial hair spa foot detox microneedling treatment for face body spa and scrub far infrared sauna for detoxification asina chingmani extra charges yaudana yumda laktuna service su pijari ayuk pung taradagi numidang wairam pung taruk phauba hangjari ngasi maglengsin birau Nanai Day Spa Maruiba pausing pizari ngasigi mirol na angang singda watliba si karino haina hangba madi thizinbagi hainabi leite haina Deputy Chief Minister Yumnam Joy Kumar na haikre Home Minister Amit Shah gi wafamado Congress Party na thazabangam de haina CWC gi member gai khangam na fongdokre Sel thungi fibam haibasi ICU da leiba anaba amagumbani haina Associate Professor Dr. Chinglen Maisnam na fongdokre Education Minister T.H. Radheshyam na Government School Chingi Mahiroi Singh helicopter tonghanduna Manipur gi fajarba mafam sing yenghankre Amadi Kokomi gi khongjang sogatuna miyamna mafam kya dang asisu khongjang sangsin ba leptri Krumjari Times of Manipur News Media tabiri basing bongangum Priyana taram nokche bagaloina na pau sandong pizari Chahi khudingi Pandit Jawaharlal Nehru gi mapong numitpu Children Day haina pangthoktuna lakli adubu nongmata ngasigi mirolna angang singda watliba si karino haina hangba madi thizinbagi hainabi adudi leite haina Deputy Chief Minister Yumnam Joy Kumar na haikre ngasi singmairong da leiba Tribal Research Institute Social Welfare Department senduna pangthokkiba Children Day gi thoromda mahakna makhataraduna Thainagi matamda leiramliba punsi mahing asiga ngasigi angang sing asina hingliba punsi mahing anigi marakta leiriba khenaba si mama mapa oiba singna thidoktuna tungi yumbi oigadoriba angang sing asi afaba lambida lamjingnaba hausi haiki Samana ko ko ke sin chao ama me amo bele tunete aduna ko children day chida atu magagi akoi kari to guduri kari to ko to Thauram maduda saruk yakiba Social Welfare gi Minister Nemcha Kipgen hai ngasi inkhalakliba naha singna lairik tambagi muhutta nisa gi ipakta irak narakliba angang masing hengalakliba si mama mapa oiba singna macha singbu jackson ba watpagi khudamne angang singna su ima ipa amadi ahallaman singna haiba induna matam manghandana lairik laisu paduna tungda afaba mi amamam oihausi haiki Celebration asida aina angang singda message meaning badi nakoi mayam su afaba mi ama oinaba lairik kanatamu ima ipa ahal laman oya singna haiba illega chatlu matam jana nasagi natho haibadi Lairik tamba
school chatpa sanaba matam manghandina tawgadawbani. I wish you all a very happy Children's Day. Jai Hind. Chin ga khut ka manada ba thogdok kya leibana maram oiraga naga santi wari gi warisina Manipur gi apun magi saktam da akai ba piroi haiba Home Minister Amit Shah gi wafamadu Congress Party na thazabangam de haina CWC gi member gai khangam na fongdokre wafam masing asi Manipur Pradesh Congress Committee MPCC na sinduna Indonaga page talk ki manung da kari wafam yauri bagi haiba miyam da Khangan dababu yaning daba fongdok tuna Imphal gi GM Hall mamang da chathakiba wakan ifam da fongdokibane Gai khangam na makha taraduna Naga Santi wari gi waroisin purakpada Congress Party na taram na og e tawbatabu karigumba hiram amatada state asigi interest sokpa yaba wafam yawdi party isina kaidong da yaba ngamloi framework agreement sign tawna khiba matamda su maduda kari yawri bage haiba khanghallu haina Congress Party na miyam ga loina na khongjang sangsinbada BJP ge lengak asina Congress Party bu thau leitabada thauthi bo oina uhanki haiki Kuida am nung nang mapok pa hep tar ko kari thor ka de ge hana kari Congress Party ki stand di ang clear am oi madu di koi Manipuri ki interest chumni ki lamdanate Manipur ki interest sohan ba yaro madu kana ko ma phur kharaga yana ba pur ana honna bada madu ki solution te pur honna bada akoi Manipur interest hai masi di sok ba yaro isini Amaromda lamdam masida masing yamlaba Central Paramilitary Force thazilakpagi matangda palladuna gai khangam na hai Naga Santi gi wari asigi warisina lamdam masida karisu tawroi haina center gi luchingba singna toina fongdoklabasu Paramilitary Force ke leptana thazalakliba se karamba aronba thoksil leibanano leiriba mawong asina karigumba khara tawrakadra haibagi chingnaba leire maram aduna Santi gi wari asigi afafata pumnamakki daita paliba BJP gi government na pugadabane haiki Ariba solution se por pakanda nagala no businga wari watai sabado sanabado loisen na ko solution por kadore habi ko namnunga yaba mado solution de por pakanda ko ki interest sokta bado oisno ba adu gi duni ko na sola thongni jerib se ko pamja bado su khut ka chinga manada ba ngangba ma tawthorpa ama hek thokpa tawbanina mado ko thajaba se huji phawdi ngamjada ba hatare aduni khoi Manipur praja sing su kari thoka dege haidana sin mi pai na rebse mi pai na ba to kokpi na ba mayam khoi hadakti thoka da afafata punamak khoi ke BJP party na ilenga asana daita se lokhum thoi haidani Sel thungi fibam hena soksel laktana ba made expenditure control tawna ba finance department na bill pass tawba Major Hetagi Sen Kai Thokpa Thingbagi Thabak Paikhalakpa Oibasu Yai Haina MU gi Economics Department gi Associate Professor Dr. Chinglen Maisnam na Fongdokre Ngarang Manipur Lenga ki Principal Secretary Finance Rakesh Ranjana Office Memorandum ama thoktuna expenditure sanction loinana Major Hetagi Sen Kai Thokpa Thingle Haina miyamda khanghalaki Office Memorandum adugi matangda Tom TV na Dr. Chinglen Maisnam ga Akhanana unabamada status gi sel thungi fibam asuki matik soksel le haibase khanglaba wafam amane sel thungi fibam asi ICU da leiba anaba makhal amane mamangda su status da overdraft taduna awaba fibam amada mayokna khiba thodok leikre fibam asida makhata ne hena soksin danaba finance department na lokhalakpa thorang ama soidana oigani haina khalli matam amada leiramba planning commission muthat khiba madugi muhutta niti ayokna mahut sin khibasina Hana fanglamba ehenba senfam sing fangdabana shell thumgi fibam wabagi achoba maram ama oi special category status tagi fanglamba senfam fanglaktabasina shell thumgi fibam da achoba chaitheng ama pi bharat ki oina su shell thumda slow down chalakpa amadi SBI gi matungina hana leiramba GDP gi changasi chada mangadagi mariga dasmit anida hantarakle haiba wafam leiribani asigumba fibam asida tangai fadana shell thumgi fibam control tawduna thamba haibase yamna maru oiba tangkak ama oirakpani haiki yamna toina state government na hoji magi financial gi magi control tawna honarise masi aina khanbada mana tolof aduga magi interest payment singba masi nataba atai expenditure da haitare maru na kogi magi bill gumagi pending ma'am sa masi karigumba sarkar sina masi kaithok kaishin tobada masida ayaba pikraba adu orgadi maduna maram oidana magi state ki treasury ki balance
masi negative chalak pe yai maduna state ki exchequer da magi coffers de da empty oraktana maduna amuka hena film sopagi film se lakadra khanbadagi madai da koi gi magi monitor si to bangam na ba state ki government ki maruna finance department na asumo makal gi yamna stringent oiba magi firepsi lorpani na khalle Makhatana Dr. Chinglen Maisnam na haikibda fiba masida state asigi akhanaba sel thungi senthang ama piba yamna tangai fade state asigi toliba chawrak percent from lupa crore lising tararongi sendongi senfam asi Bharat Sarkar na kokpirabadi khara sufaba yai hauzik thokliba sel thungi fiba masigi man-made crisis amani financial management da asonba awat pakya leiba sisu achawba maram ama oigani masidagi koknaba akhanaba mityang changba tangai fade haiki orang thoksil singse masi khutang da piriba magi senpham singse masi da su koina kakthaba si uba phange aduna magi sigi government gi central government gi state government piriba magi transfer se fiscal transfer si masi su sauna se thing pir pasina maram oidna magi state ki magi central gi pm da sauna se thing pibne loina na manipur gi context di khogi akhanna ba central gi package ma ayamna maru en khale sigi manung state da koi one time haitare koi yijik manipur to liva outstanding debt sa masi crore lising tara gum gi maya subject to correction sumai lai nei law aduna hari basigi magi logic lai riba sendon gi achauba potlum sa masi center na masi kokthok pi bagum bagi gari gumba yamna achauba khongtha amaga lorok tragadi manipur gi sentong gi pm je nong gi pm je ai social lakani hana lawe Lamdam asida leiriba government school singda tamliba mahiroi singi yamna singthaningai oiraba numit ama oina helicopter tonghanduna angang singi numit thoram pangthokre education minister th radesham gi mideng makhada department of school education amade state transport department da khusamnaduna bit Tikendrozit international airport imphal da mahiroi singda helicopter pahenki Children's Day thoram ga mari leina mahiroi singda helicopter pahenbagi khongthang asi tha sigi kunithoi fawba chathaki gani thoram asiga mari leina education minister th radeshyamna mahiroi singi pungning thogatnaba amadi anauba wakhal loksing kya pinabagi wakhalonda ngasige sigumba khongthang asi paikhatpani journal amade district level da pangthokkiba competition singda makok mathang tarakhraba mahiroi singbu pungning thogat poina helicopter tonghanaba chief minister ga khanarba matungda pangthokpani ngasi ahanba numit asida Imphal East West amadi Wangoi John ahum asidagi mahiroi kuntra na sarukyari hairiba competition sing asi class 4 dagi 8 fawbagi manungda leiba mahiroi singi oina tongan ba kangluf ani thongna journal education officer taratreta pangthokibani haiki class 8 fawgi category ni thong khaidoga zone taratreta ki oina madri angan singi first second third da khalla kana kon helicopter right aina helicopter am tuning ma ngang sing ade ahal bok tuning ne masi tong halla kana mathak tai pai raga manipur gi lei riba kan si khang na ka chin koya koi landmark adi landscape si khangan na gi jamta adu bi pen ho bok ne adu masina ngang sing inspire tor kan manipur thanga kana koi government school la like tam ni halla ka ba adi manipur interest lo ba asai mariba ning magi adu halla ka da na adu pan da pen to Bharat ke atai mafam singda pangthokna bagong ngasi Manipur Pradesh Congress Committee MPCC na senduna Congress Bhavan da Bharat ke ahanba Prime Minister oiramba Pandit Jawaharlal Nehru gi chamaga kunthrarak suba mapok kumon palan thoram pangthokre thoram adu da MPCC gi President Moirangthem Okendro CWC gi member Gai Khangamna luchingduna Congress ke MLA amasung worker singna Jawaharlal Nehru gi mitam da lai pareng katuna luchingba sibu ikai khumna botki thoram adu ga mari lenana MPCC gi President Moirangthem Okendro na paumi singda phongdokibada Bharat ki ahanba Prime Minister oibetana tana angang singbu nungshina loina kiba miyamna Chacha Nehru haina khangnariba Jawaharlal Nehru asi anauba Bharat ama sengatpada achauba thodang loramba masak naiba architect amani haina singthaki amaromda paumi singna hangba wahang amagi pakhumda hauzik Delhi da leiriba Congress Legislative Party gi Mihut Singh na ngasi AICC gi luchingba Sonia Gandhi ga unaragani loinana Home Minister Amit Shah amasung Prime Minister Narendra Modi ga su unaduna Manipur gi apunmagi saktam kaiba yaro haiba party sigi firep su khanganana ba honari haiki yahanba Prime Minister oina Bharat ki anoba architect amoina loramba thodang asi
भारत पुंबदा मणिपुर नतना भारत पुंबदा महाकु निंगसिंगली स्टेट लेवल की थाक तसु पांगथोली सुमाइना कांग्रेस पार्टी ने सुथरो से कोई पांगथोक चबनी मैडम उनबे याय दुगा टॉप टॉप यूनियन होम मिनिस्टर की उननब मतम थाग्रे लोइना प्राइम मिनिस्टर सु भारत की वांगमदा लेगिबना महाकि मक्ति फंगद्री दो फंगबो होनरी है पाउगी मरक थना अटेंड ब्रेक अमा लौजरी Yang ware. Soktabadu loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang sol amadi electrolyte singi awatpa mekhatuna adongi haksangbu tagat tikna thambang amali. Rebalance habadi electrolytes amadi energy. Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamui Supermarket, Radheshyam Shopping Complex. Contact number 8730-999-192. ब्रेक मतुंगदा मयाम मुखना तराम नोकचरी मखाताब पाउ पिजरी कोकोमीगी खोंजंग सौगतुना थांगमैबन ग्यास मनाक लाइश्रम लैकाई इरिलबोंग खोंगामपात लमलोंग कैथेल वांखै थंबाल खोंग लमलाई कैथेल योरबोंग कैथेल यांगंग पोकपी सगल तोंग कैथेल अमदी नापेट पलिदा मियामना चेक्शल वाकत खोंजंग चंगसली नागा शांति की वारीना मणिपुर की अपुनबगी सक्तम काहन यारोय हाबगी दाबी तौरदुना जॉइंट एडमिनिस्ट्रेटिव काउंसिल फॉर ऑटो रिक्शा पार्किंग पोलो ग्राउंड जेएन हॉस्पिटल कोंग कैथेल अमदी एमयू गेटना सेंदुना इम्फाल ईस्ट अमदी वेस्ट की मफम क्यादा रैली चटख्रे पांथोइबी ग्रुप ऑफ कंपनीज न सुसंदुना मणिपुर की टेरिटोरियल इंटीग्रिटी कहन यारोय लमदमसदा लैरिबा अखोय पुमनमक अमतनी हाइबा वाखलोनगा लोइनना ngasi uripok tawrangbam laikai da leiba company asigi office mamangda section mifam chathaki section mifam aduga mari leinana panthoi group of companies ki chairman thoksom hemona manipur gi apunmagi saktam asi kaihandana ba hona bada aikhoi khudingmaki thodang chawi machet tabagi wakhalon thadoktuna chawkhatpa mi pan tangdaba lamdam ama ohenana ba punna honamimirasi haiki masida karigom external force amatana akaiba atoiba pidaba yamna mayek sengba yamna very brilliant noiba adugumba state ama akoi punamaki unity ama create tawraga malemda saktakba adugumba ama ahunsi haibo khalon aduma panthebi housing finance company limited amasung masi subsidiary group of companies panthebi group of companies dagi miyamda thamjari Youth Front Development Association awang khunong mamang laikai Great Star Club amadi sagol tongwa punba maira paibi na sendura ngasi sagol tongba Lansonbi Bazar da section mi famfam kre Indonaga Peace Talk na Manipur gi territorial integrity kai biaroi Manipur gi ngamkhai kai biaroi haiba pandam da chathakibani Iram da Manipur solokpa matamda akoi na ngasi mai laidran seloi adugi sumathak koi tangai phada taragate koi isamak yauna thawai thajagane andugum matungda amuk hanna sigumba irang je thokana ba India government na amadi Manipur gi sarkar na Manipur gi koi gi sarkar hoje sing lei ba sarkar MLA mantri mandon mayam sina su leibak praja gi hun khangna thabak tawbiyo andugum makha ta na irang thokana ba thabak su sinbiyo Chingmairong the Labour Tribal Research Institute Manakta Susan and Labour Association Amasung 407 DI 909 Magic Tata Association na Nongmagi waina nongmagi sintha leptuna Jackson mifam famkre mifam asida chingtam aikhoi amatane Asian IM gi waroi sina Manipur gi ngamkhai kai bi yaroi ima laibak na yai fare haibana chingba pen da bokholau kya lauki Coordinating body Kurai na senduna body isina konba mafam da laiba club Maira Paibi Kaitel Fambi Kiana Saruk Yaduna ngasi Kurai Puthiba Laikai gi community hall da mifam pangthoktuna tongan ba warep lauki loina na miyam gi oiba chauba khongsat ama susat ki khongsat aduga mari leinana coordinating body Kurai gi spokesperson Bon Kurai nang asi lauki ba warep sing hairduna
हौजिक थोकलिबा वाथोक असी येंगलगा अथुबा मतमदा असेंबली मिफम फंगदबनी मणिपुर की हौजिक लैरिबा एमएलए हुंफु अमदे एमपी मरीना दिल्ली दा चतुना पॉलिटिकल लॉबी तौदुना मणिपुर कायदनबा होटनागदबनी हाइना लेंगाकी पुंगनिंग सिंगसिलखी मणिपुर की सक्तम करिगुम अमतदा कोई काहनबा यारोय एनएसएन आईएम अमसुंग नागागी कांगुसिंगा भारत लेंगाका सानरिबा शांति की वारी असी मियाम अथु मतम खंगनदुना अकोई तंगदु लेताबा खुनाय अमा ओहेनबियु मणिपुर की टेरिटोरियल इंटीग्रिटी दा नागा सीजफायर यौरोय हारगा जॉर्ज फर्नांडिस ना कैमदो यौरोय नुमी हुमनी लेरगा बैंकॉक डिक्लेरेशन डिक्लेयर तौगदुनी सिना अमित शाह की पाखुमदो ओइजगे थाजेदे हाइबसिन इंडो नागा पेस टॉकना मणिपुर की टेरिटोरियल इंटीग्रिटी कायबे यारोय हाइना लेंगाक तक्सिलदुना लैमराम वारोय सिंह अमदे हाइनो बोके अपुनबा क्लब मैरा पाइबी सिंह खुसमनदुना सेंदुना लैमराम शांति बाजार सेक्शन मिफम फंकी मणिपुर की टेरिटोरियल इंटीग्रिटी कायबे यारोय मणिपुर की सक्तम थुगायबे यारोय लॉन्ग लिव मणिपुर हाइबा स्लोगन सिंथाबा प्ले कार्ड क्यासु मिफम अदुदा सिजनखी सेक्शन वाकट मिफम फमलबा मतुंगदा पेनदबा खोलाव क्यागा लोइनना मियामगी ओइबा खोंसत अमसु लैमरामगी अकोइबदा चटखी Women's Wing Kadashu Khangabok Nasu Kokomina Manipur gi apunbagi saktam kaibe yaroi haina sangsilliba khongjangbu sogal aduna ngasi Khangabok kaithelda Jackson Mifam Phongki Mifam aduda saruk yakiba singna India government amadi Asian IM anigi waroi sinda Manipur gi lam machet ama fauba kahenba yaroi long live kanglaipak haina thaba play cards ke asizun aduna kholaw ke asu lauki amadi laibaki dama Kokomina changsilakpa khongjang singda Khangabok miyam na matam pumbada mating pangani hauzik leiriba laibaki fibam masida lengakna pangthokani hairiba sangai festival asi matang chade miyam na saruk yabiganu haina phongdokna rakhi Manipur ki saktam long live Manipur Naga pe stock ki warisina Manipur gi apunbagi saktam kahenba yaroi haina Kokomina sangsilliba khongjang sogal aduna ningsing lop tekchamna Maira Paibi Miyam Amadi Club Singa Kusam Naduna Ngasi Tekchamda Section Mifam Famkre Amadi Chinda Fi Angoba Punsinduna Wangang the Bakongset Amasusat Ki Section Kongset Adu Tekchamda Laiba Ning Sing Luf Ki Office Mamangdagi Hauraduna Texam Gi Tongan Bamafam Sing Fogduna Chatluraba Matung Ning Sing Luf Texam Gi Office Da Amuk Halaki Section Mifam Amadi Kongset Adu da Saruk Yakiba Social Worker Laishram Subachandrana Iramda Manipur Asi Kanagi Sumikha Polamde Indiana Namlo Lokshin Krabamatung Chahi Humputara Sigi Manungda Manipur de Irang Tok Tabanumit Amata Yaukidri Hairadana Furup Kuntra Taruk Hena Laiba Lamda Masida Nungsisana Lairambadu Nagagi Wari Asina Singsep Tarakpa Haurakibani Haiki Akoi Shanti Pami Koi Shanti Wene Hingjage Haiba Paujela Duni Akoi Natakatoriba Si Tekchamgi Lerak Kulak Tung Natsagani Aduna Bharat Sarkarna Amadi Manipur Sarkarna Akoi Chamjarba Praja Singbu Shanti Wina Hingan Biu Haiduna Paujin Chasabani Amaromda Kokomigi Khongjang Sogal aduna Asian IM Amadi Bharat Sarkar anigi marakta chathariba santigi warina waroisin purakpada Manipur gi apunbagi saktam kahenba yaroi haiduna ngasi Nambolda passenger service tawriba tonganba gari singna nongmagi sintha leptuna Namboldagi hoduna malom fauba gari singi wakat khongsa chatki Inter district service tawriba auto Nambol Imphal chenba auto amadi inter village service tawriba Tata Iris E-rickshaw singi oiba rally aduda saruk yakiba auto driver amana phongdorakpada Manipur kaiba yaroi haiba si India government amadi Manipur sarkarna khangna thabak tawbiyo haksang de cheliba esina laibaki apunbagi saktamga onarakpasu yai haiki Imphal East District ke Lamlai Police Station gi manung chanba Oksu Ningthem Chakhun parking da Oksu Nongdam Thayong Transport Association Sinduna Section Mifam Pamduna Kholaukia Lauki Amromda Lamlai Yangang Pokpi Chingnung Kok Nongada Kameng Khunjao Masung Sowombung Chienba Tata Magic Auto Singsu Sintha Leptuna Yangang Pokpi Lamlai Chingarel Test Puda Section Mifam Famki Napetpali Bazar Nongada Telo Chanana Kameng Khunjao Napetpali gi Maira Paibi Singna Section Mifam Famki Kabui Khunjao Dasu Kabui Khunjao Yorbung Khunaugi Maira Paibi Singna Section Mifam Famki Lamlai Bazar Dasu Lamlai Chalaugi Maira Paibi Singna Section Mifam Famki Yangang Pokpi Bazar Dasu Lamdamdugi Maira Paibi Singna Section Mifam Famki
ngasi oiriba Naga Santigi wafam asi laikhai tarba matamda Sangai Festival mapung phana pangthokpana chungani lengak asina Sangai Festival namduna pangthokpana mahai phangba ngamloi haina Communist Party of India CPI Manipur State Council gi chairol amana hairakli chairol asina makha tarakli badi Thoubal district tasu CPI na sinduna we oppose adverse fallout of Naga solution on exciting administrative structure of Manipur and Manipur nationalhood haiba paugzel puraduna hayeng ayuk pung 13 tarakpada kaksing khunauda miyamgi oiba khongchat ama chatkani Naga Santigi Warisin November tang amada lauthoklagani haina Nagaland da jagoi saduna mikup khudingi harau mathoi phongdokli nakal amaromdana Manipur gi oinadi asokpa leite haina mapi mapa oiba singna koilau lauri cherak asida lengak na Sangai Festival pangthokna basem saribasna state asida karigumba hiram amata dakana bapurakadabana te hairi Wildlife Conservation Society India gi sponsorship makada Law Enforcement and Countering Wildlife Trafficking in the State haiba thimda numinini chupna sathagadaba workshop among asi Forest Department gi Wildlife Wing na sinduna Sanjen Thongda leiba Forest Office ki main conference hall da pangthokre thoramadu da chief guest oina sarukya khiba Forest and Environment Minister TH Sam Kumar na Forest Department haibasi umang wamang sa uchek sing ngak senduna thamnabagi damak leiribani lamlaki sa uchek sing ngak senaba leiriba Forest Department ki field staff singda smuggler singna kihan khangan bagi thabak kaya ama chatharapasina Forest Department na mathok tawbada achoba khuro ama oire mamal yamlaba sa uchek kaya hatoktuna miyoi kharana ngaihaki oiba wakhalda aronba karbat chathare pumnamak asi thingsi hairabadi law enforcement agency sing Forest Department amadi miyam punna chatminaba tangai fade haiki atang na por miyam si hatokpi rakanda yung thokpi ra khoi lei environment ka miyam si masi sep tawbi bada hairo miyam sing si khoi sa mana let's go together hand in hand and let us protect, let us save for the new India. Samnai Pranay, Pelamati Post, Manipur Police, for the Paimingi, can use Matian Krapang view and I see appeal to the Pawi Marathana, then break Amagasulogeri. Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak lejare laima kabo loinana luhong bagi yakhanaba discount su izari akupa marol gi damak contact obu 8131877217 natraga 9612056941 kangla kabok chabiyu yamna hawbani kangla laima kabo Break matung da mayam ba mukha na taram nokchari makhata ba pau pizari Imphal East District Police Commando gi kangbu amana miyoi ama lupa lak kunlong gi mamal oigeda ba drug ka kona na fagat kre faraba miyoi du gi maming na MD Sajahan Elias MD Abdul Razak Kawi Khetri Bengun makha lekai dagini mangondagi Nitex tablet chamari ga humbudara SP capsule lising taret ka chamanga fagat pangamki makhata ba ain gi oiba thabak sing lokhatna ba polam sing adu ga kona na Porimpat Police Station na sinekre Mamangdagi akoina thidan lakpa aduga area da khoigi drug guli se yondana mafam da peddler ama oina aduga lekai da akoigi masigi thabak se tawdana lakpa bioni aduga police na akoina ngasi ma je thingnaraga akoina phare adu pharo matung da ma se hojik akoi Porimpat Police Station sinaraga makhata ba ain yoiba mamonda lokhotpam thokpa magi mathakta sabsawa action to koi lokhanna ba madugi dam ta koi action taken na koi chathare hai musim tai miyam da thamjage adu loilona Khetri gaw area da drug yoliba sing ase yaragari musim tang topi haina masi koi na hujik chathajari ba koi gi praja miyam Khetri gaw area ga koi gi war against drug na hani chathari basi koi lep tabi tum chathagini hai musim tang thamjage Nong makangdana handak marak bom pokhai bagi thodok kaya mathang thoklak liba sigi yenglaga Police Department na lokhalak protection thorangi sarok amoina ngasisu mafam kaya da paksana thibo humagi thabuk chethakre Imphal West ki oina Imphal West Commando na ngasi yok pauna kaithal gi Pratap Gali Masjid Road Ibohol cycle amade kakhulong gi akoiba mafam singda paksana thibo humagi thabuk chethaki
पुनः मियोई चामग मरफुरोम मसक खंगदोकपगी थबक चथकी मदुदा मसागी सक्ताक से याउदबा मियोई निपान मखा ताना वेरिफिकेशन चथनबगी दमक सिटी पुलिस स्टेशन सिनकी नाकल अमरोमदा इम्फाल वेस्ट सीडीओ गी टीम अमना खोंगनांग अनि कारकता सुपाक सनथी बहुमगी थबक चथकी ऑपरेशन अदुदा पुनः मियोई चामग यांखैरोम मसा मसागी सक्ताक से पुथोक हंदुना मसक खंगदोकी मदुदा मसागी सक्ताक से पुथोक पंगमदबा मियोई तरा तरेट मखा ताना वेरिफिकेशन चथनबगी दमक इम्फाल पुलिस स्टेशन सिनकी पांगल की थबक थौरम सिंह पांगल खक्तना वारेप लौजगनी हाइखिबा वाफम असी अपिकबा वाखलोने हाइनंगसी सेगारोत लैबा मईपाक निंगथौ कमिटी की हेड ऑफिस पांथोखिबा पाउगी मिफमदा को कन्वेनर सिंगा खोंगबम वाजिद साहना फोंदोख्रे पांगल सिंह लानफा ओइना मणिपुर चंगलखिबनी हाइरिबा वाफम असी हिरम अमतदा पनखिबा लेते हिरम असिगी मतंगदा अमुकोकना इम्फाल दा फोंगबा पाउचे खरदा लाना प्रचार तौरिबासी अथुबा मतमदा सेंगदोरकदबनी हाइखी हाइरिबा असिगुमलबा ओन तैनबा लंबी अमदा पुदुना अखोई मसेल अमग अमगा नुंसी चानना लैगदबा मरीदगी थातोकना हलगा मैतै अमसुंग मैतै पांगलगी इगी मरी अमसुंग तन्ना थानबा याद्रबा मरी असिबु ngasi mirol singda lan ohnabagi macha kama amukok na silibase masi khudak tagi lepiu tangai phadana hena khangning balai ragadi maipang ni thau committee ki office ta lapiraga tathok tasin tawminaraga afaba lambi du da chatnanabagi aikoi matam chupada maipang ni thau committee sem sadron leijari afaba wakhalon puraga lakpibada maipang ni thau committee na taramna oi habase ngasi electronic and print media gi silnaw singi khutangda khanganjari ngasi yuk moredagi custom division morena nupi ama gold biscuit yankhaiga konan fare farba nupi adu more gate number 2 manaktagi tingkholam kawi fagalaba sanagram lising nipan ga chahum adu malemgi kaithel lupa crore ahum henbagi oigani hairi green bag na recycle paper season aduna saba eco friendly bag launch tawgal oinana khwairamban kaithel da platform phambi ima ibel singda eco friendly bag लाख अनि लेमना यंथोख्रे लॉन्च तौबगे अचंबा थौरम अदुगा मरी लेनना माहुट एंड टाउन प्लानिंग मिनिस्टर टी.एच. श्याम कुमार ना हाइखिबदा अखोइना सिजनरिबा प्लास्टिक बैग सिंग असिना इकोसिस्टम असिदा कया यामना चाउना काइबा पीरि हाइबसी अखोइ खंगमिनरसी एनवायरनमेंट असिबो पोल्यूट तौबदा अचौबा मरम अमा ओइबा प्लास्टिक बैग सिंग असिगी महुट सिनबा इको फ्रेंडली बैग सिंग असी सिजनबरोमदा माइ ओनसिलसे हाइना महांगना हाइकी होलपदगिन कोई ब्रश तवे प्लास्टिक अदु हारक पे अदु असे प्लास्टिक ता कोई कराय बोदा कोई ना मागी ह्यूमन कंजम्पशन सिनबे पोट में हमसे कराय का यावगे तो अदु अपा अपा प्लास्टिक में हमना कोई चान पिजा हपसल कांदा अदु ना कोई मदे दा कांदा मदे तो कांदा मियो कोई कैंसर वन बट वन ता दिस में हम कोई थो एवर अदु सिम ग्रीन बैग से फबंग हमने प्लीज यूज ग्रीन बैग सीजनबे यो प्रजाना मतेंग पांगबयो अमदी मणिपुर बु कोई की सुंबा अरुबा अनानबा अमदी तुंग मिरोंग के दम खन्नो के दम सिम प्लास्टिक सिनबे हन अपील तौजे ngasi malemgi atai mafam singda pangthoknabagum Imphal East ki Yumnang Patloida leiba Morning Star Club na sinduna Yumnang Patlo Community Hall da World Diabetes Day gi thoram pangthokre thoram aduga mari leinana lemna laingbagi camp amasu pangthoktuna hidak langthak sing phanghanki amadi Yumnang Patlo gi akoibada leiba senior citizen kunthra da shalamadi vitamin sing khudol tamki thoram adu da sarugya kiba Manipur Heart Care Society gi president Dr. K.H.S. Kalana ngasi gi malemda diabetes ki laina asina naba missing nongma nongmagi hengalakle haiki Islam hengalakle aduna Delhi ji mayani capital of India ani mota capital of diabetes yana mayana khangne koi India da Bharat ka diabetes tamni ji yana le adu akoi gi Manipur ji kapti ani adu akoi gi India da mi mangai manu da mi amni diabetes hai to ana bale sigi awa ta ayo mi mangai manu da amane diabetes na ayo aduna wadu wina for every second doctor putting here when mi amani Lions Club Imphal Central amade Semgat Chagat Apunba Naharol Club SSAN na kusamnana senduna World Diabetes Day gi thoram ngasi sagolban thangjam lairakta leiba Club asigi community hall da pangthokre thoram aduga mari leinana Lions Club Imphal Central gi vice president tuna malemgi diabetes na maram oiraga leitaba mi masing yam khalakpa sida laina asina nadringai da naraktana ba made laina asina narabasu punsi sangna hingba ngamna ba expert singna awareness program kaya pi boina ngasigi program asi pangthokpani haiki
expert singna diabetes ablena se kaino lunana diabetes na kamai control to godage nadri da kamai check na godage lunana darga na karamna koina madu defend to godage habagi mari lena koina expert singna ngambi gani aduga ngasi nagraba mi singna diet kamai control tawni aduga sing kuina sangna singma yanabagi namakta adugumba madugi timnu da koina maruina sinjabani si program si Amaromda Kaisampat Lemazam Laikai Community Hall the Su Lions Club of Imphal na Sinduna Numit Asiga Mari Lena na Nongmagyoiba Free Diabetes Detection Camp amasu pangthoki Camp aduda puna miyoi chamag humpurom na laina asi laibra haiba changyeng toki Family and Diabetes Haiba Team da ngasi Malem Sen Bathungna World Diabetes Day gi thoram pangthokna bugum Thoubal District ta su tongan ba thoram sing pangthokna kre International Association of Lions Club District 322D gi makha da leiba Lions Club of Wangjingna World Diabetes Day ga mari leinana lemna hakchang da diabetes laina leibra natraga leitrabra khangdokpa madi laina asigi maramda miyam puna wakhal taminabagi thoram ama hairok kaithel da leiba Prabhu Achoba Mandapta pangthoki ITD Hospital Uripok sige maruwaina chairman obiri bagire mami ko tomi mahal sponsor to bidu nang sige sige ko gi maruwaina health checkup session ba medical facilities plus doctor aduga nurse mi am so sige ko ina si ke masai da chauna mating pa mo ta thakachari Ngarang nungthel Imphal More Chenba Maruti Eco Passenger Van amana More dagi Imphal tamna thorakpada Tengnopal Police Station gi manung chenba Saibom Khul manakta hui ama gari na taklui haibagi wahaudagi mafam madugi miyoi singna driver adubu tamthina furakpada natana sel oina lupa lising ani lahobagi thodokpu yaningdaba fongdoktuna Imphal More chenba van amadi Eco Van Association na ngasi gari chenba leptuna Moirangkhom parking da khongjang jangsen kre soklaba driver adudi Kwatha village dagi housing na Imphal East ke Top mayai lekai da leiba Thengbaizam Sanjoy Chahi Nimfugani Thoi apokpa Thengbaizam Brazamani Kawi Thodok adugi matangda Thengbaizam Sanjoy na Tom TV da fongdorakpagi matungina mahak ngarang numit yungba matung pung 3:30 tarakpa duwaida passenger sing haplaga tholakpada Saibong Khul aduwaida laibak thiba thodok adu thokhibani hui adu su mahak na takluba nate mahak na hui adu takpani haina maral siba khakta natana shell oina lupa lising ani su namduna lahobani hairi Huinau di Sierga Tag Lame. I do which I know guys in a day town about whom they came to late. And I would wa high it in the war have a once can the moon till it and Macan late to a palo today, and a sugar tille, and it to Trapaganda in Nakang Pale, Nakang Talaga Pale, Palagi, you or Taling as the agent of Honda timing the Kin Pans and Till, kill an till anything in Metapale, Metapam, the Iparam Chale, 4 hours later, I hope a lady when I was laminate passenger, and I'm Muslim Sama. Man, I consider leper lady, and I don't order tale. At the kitten, I see Moya, the Hinjang, a pig or market shell, I man the Pamalaga. I deny it with the kitten, Pare hack and running Togi, Mayum Pusale, Pusalaga, why is Hana, Moina Hare, Pashap you had, I you had when a push pubire, the Passagum polishing and lorry. Passage Moina High, we now see the polishing Mangapi, we now need polishing home pio, as if you had a pirum the Pirum High. I was a kind of way and another I should have seen so that the email tag with the gay, and then I want to be some way to polishing any lower. India ki ahanba Prime Minister Oiramba Pandit Jawaharlal Nehru gi mapok numit kamari lenana District Social Welfare Office DSWO Thoubana IRDEO Wangbal ga khusam naduna IRDEO gi auditorium da angang singi numit thoram pangthokre thoram gi manung chana pikliba angang singna makhal mathel gi thoram sing pangthokpa amasung angang singda asal arangi maikai dagi khudol pot sing pidana pungning thogatpana mapungoi ba thoram oiki Bharat ke ahanba Pradhan Mantri Pandit Jawaharlal Nehru gi mapok numit ka mari leinana leibak asigi mafam senthung na pangthoknariba angang singi numit palan thoram ngasi Thoubal da leiba Ruda Academy da su pangthoki thoram adugi athoiba mithunglen gi warol piraduna Thoubal District Police ki SP Dr S Ibom Chana
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯋꯥꯡꯕ ꯃꯍꯩꯒꯤ ꯂꯧꯁꯤꯡ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯒꯤ ꯂꯥꯞꯅ ꯊꯝꯗꯨꯅ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯂꯩꯍꯟꯁꯤ ꯍꯥꯏꯈꯤ मी अमरनबगी पांडमसी लाइक हेब खक्त नते स्पोर्ट्स ता फबताई अदुगा एक्स्ट्रा करिकुलर एक्टिविटीज ता हेबताई नत्रगदी लाइक फना हेरगसु एनी यामन सावा प्रॉब्लम ममा हयेंग इसाना एनी थबक ता चंगु मतमदा फेस तोबदा अखोई फेरे फेरे हायरगा खांग Thobal District ki tongan balup singna sinduna Children's Day ki thoram pak sana pangthokna kre Legal Aid Clinic Hairokna District Legal Services Authority DLSA Thobal ga pulaga Hairok Part 1 da leiba RPN Ningsing Sanglen the Children's Day ki thoram pangthoki Manipur State Legal Services Authority ADR Lamphel gi senthang makhada pangthokiba thoram aduda chahi nauriba angang singna magi haijaba talent sing utpa saireng thiba नाट की ओइबा जगोई इसै उत्पगा लोइनाना अखंग अहै क्याना अंगांग सिंगी मरमदा लैरिबा एक्ट सिंग मतंगदा वांगांग बना थौरम मदुगी मपुंग ओइबा सक्तम ओइखि ngasiगी थौरम मदुदा डिस्ट्रिक्ट एंड सेशन जज थौबाल सु ओइरिबा DLSA थौबाल की चेयरमैन सलाम तारा हैरोक नगर पंचायत की चेयरपर्सन लाइश्रम नुंगसी सनामदे रोमियो बाल विद्या मंदिर हैरोक की SMDC की प्रेसिडेंट लाइश्रम थेम्बोइना अथोइबा लेंगबिरक पसिंग ओइना सरक्याखि तुंगदा सरुक याखिबा अंगांग सिंगदा अचंबा मना सिंग पीदुना पुंगनिंग थौगतखि अमरोमदा डिस्ट्रिक्ट लीगल सर्विसेस अथॉरिटी थौबालना सिंदुना वांगबल मयाई लेकाइदा लैबा नुपी मचा सिंगी शेल्टर होम इरम निंगोल संगलेंदसु चिल्ड्रंस डे की थौरम पांथोखि थौरम अदुगी सरुक अमोइना नुपी मचा सिंगना नाट की ओइबा जगोई इसै कया सुटखि अमदी महिरोई सिंगदा अचंबा खुदोल पीदुना पुंगनिंग थौगतखि पाउगी मरथना टेंडर ब्रेक अमगसु लौजरी असेंबुदो हायो कमाइना स्टेट असि के एग्जामिनेशन दा नंग टॉप ओइरदिबा नोबा आइना सुकन होनबा अदुगा पोजीशन मनु फावो चंदबा लाइक यामना पाबनसु लाइक यामना हैगनी मार्क याम फंगनी हाबदे लानगनी अखोइबु तापि तंबिरिबा ओजा सिंगदुगी वे ऑफ टीचिंग एंड गाइडलाइंस सिंगदुगी मखा यामना पोनब्राने खले वासे सांगदोकनारगमसे ngasi aina mai paknise Mukta Tutorials critic pizak Mukta Tutorials handaki oina class 10 amadi 12 thagadaba students singi revision class lakliba November 14 gi haujaragani center asida hena khudong chaba amana subject amagi course fee subnadagi lupa 3,300 na oigani kaubiraganu Mukta Tutorials Kwakathil mayai koibi opposite Millennium Institute of Science Nanai Day Spa and Salon special offer to welcome winter of 2019 30% discount pijari November ki tang taratagi kun faub khaktamak pijaba discount le pijariba services singde haircut facial hair spa foot detox microneedling treatment for face body spa and scrub far infrared sauna for detoxification asina chingmani extra charges yaudana yumda laktuna service su pijari ayuk pung taradagi numidang wairam pung taruk fauba hangjari ngasi maglengsin birau Nanai Day Spa and Salon New Chekon Road, SBI ATM Building near Globis. Contact number 0385-244-7383 Natraga 244-7385. Break matungda mayam bomu khana taram nok chere makhataba pau pizari Tinchit Road Youth Sports and Cultural Association Prize kana senduna Class 1 dagi 8 fawbagi manungda laiba mahiroi singi oiba ahanba district level painting competition amangasi Khurai Ningthobung Laikai Community Hall da pangthokre Safe Environment Haiba Team da pangthokiba competition aduda tongan ba school dagi lakpa punna mahiroi chamaga marfuromna sarugyaki thorom aduga mari lenana Triska gi president W Jibanna haurakliba mahiroi singda akoibagi khal kaitharakpana maram oiraga ngasi miyoiba khunai asina thengnariba awaba kayagi matangda khanghananaba competition asi pangthokpani competition asi da makok mathang taraba mahiroi singi prize na lakliba thasi gi tara tareta yenthokani haiki खलसी कलगदी अखोई हिंगिबा तायुंग मियोइबदा करी कानै करीगदमुत सेप तौदुरिबनो हाइबन सिंगमसी मखोइदा ज्ञान लहेलगा सेफ एनवायरनमेंट हाइबा थीम सिदा ngasiगी पेंटिंग कमिशन से पांथोकजबनी angang singbu yamna nungsina loinaramba amadi yaifana bahonaramba laikhidraba naurem evem halna laikhidabagi mangarak suba anniversary ga mari leinana laikhidrabagi imong manungi miyoi sing
ओइरिबा IMC की वार्ड नंबर 3 की कॉर्पोरेटर हिजम नुतन चंद्र अमदे महाकी इमुंग मनुंगना कैवीदा लैबा याइविरेन चिल्ड्रेन होमदा अंगम मतेंग क्या पांखरे ngasi home aduda pangthokpa chamba thauram amada home aduda laiba angang singna yengnaba TV flat amadi chana thaknaba polam kya su pikhi khudol pot sing adu pibaga mari leinana corporator hizam nuta chandrana haikibada ngasi si children day gi numitni laikhidraba mahaki abokna angang singi yaifana bahona jaramba kaya adu ningsing boina angamba mateng pangbani haiki Tiba kana lai jada icha singa sida tola tala icha singa sida ngasi waraba manipur ga mina inaw kontra tallaba ngasi tungda kali tamangam da manipur gi damakta makhoi su tola tare ne inthok pi batawdana makhoi gi damakta su ai hak laidi kana mioi sida su ngama mateng pangbi de heraga asigum tola tala icha singa sibu manipur gi asigum lama masak nai mioi moina sendok pi sengat pi heraga waraba manipur kanmada makhoi gi thaudang saruk ya batangai phadi haiba wakhalon ga iroina aina icha singi damakta aina angam khara kudol tamjabare ngasi more da laiba nifum doi suba Assam rifle na senduna more gi Jehovah Jireh Children Home da angangi numit thoram pangthoki thoram adu da nifum doi suba AR gi Major Akse Major Pravesh Kumar amadi AR gi nupi personnel sing amadi imung manung yauna home asigi oza sing na sarukya ki thoram asida home asigi angang sing da boy pencil yauna acha thakke amasu yen ki amadi home asigi angang sing na isai nongmai gi thoram kya su pangthoki amaramda more da leiriba tongan tongan ba school sing da su AR na cha thak sing yen ki Hanagi Salai Holdings Private Limited ki chairman amasung managing director oina thopuramba loinana North East India Development Party NEIDP ki president Narengbam Samarjit na mahaki oiba wafum kharam yamda thamlakli masana khudyek piduna thadorakpa cherol amana lisingani taramanga da North East India Development Party hek safong lakiba numitagi Salai gi thabak thoram khuding maktagi lapthokle resignation su mangjongna na piramle Salai iramdam gi damaktani makhata na su ichilena upumna makna tungi mirol singi damakta ngakpi senbiduna thambiu hairakli Apunba Ningol Chakoba Organization Committee Silong na senduna Silong da leiba furupumna maki Ningol Singpuna Chakokre Silongi State Central Library IGP point da pangthokpa Chakoba duda Furukaya gi Ningol puna chamanga ga yankhairom henmana sargyadana pangthokiba Thauram aduga mari leinana Center for Resource Development Manipur ga puna khusamnaduna Laimagi khongthang amadi poirei chanu haina mingthonba Manipuri nat amadi phizat khakti gi oiba fashion show amasu pangthoki Hanagi Chief Minister Oirambata Natana CLP gi luching masu oiriba o ibo bina luching duna ngarang Delhi da chatkiba Congress ki team na Congress ki luching masing unaba hokre Naga Santi gi wari amadi KF ki matang da wafam kya taksile makhata na team masina India gi Prime Minister amadi Home Minister unaduna Manipur gi apun magi saktam kai be aro haiba wafam taksin gani hairi Hayeng Hill Leaders Day amadi miyam gi numit punna pangthok lagani Miyam na makhoi gi wakat sing adu aibo oina pisinbiu haina Secretary to CM and Geoffrey na khudyak piduna thadorakpa cherol aman hairi Hauzik thaknabe ising fangdabana ising gi awaba mayuk nariba hianglam kendra gi miyam da afaba ising pinaba thabak paikhatliba mafam sing kendra gi MLA Dr Yumnam Radeshyam na PhD gi officer singaloina na koina chatuni yengsin kre athuba matamda hianglam gi turel mamang amadi waikhom lekai gi pipe pinaba thabak paikhanaba department gi official singda MLA na khangan kre hairi ngase yuk wangjing lamdingda leiba transformer amagi makhongda miyoi ama maina chingduna siramle asiba haksang adu lekai gi miyam na thengnarakibane chapchaba masak maming khangbangamdri Hauzi among sanabagi pau pangbigani DM College campus ki indoor stadium da chathakiba sub junior state open badminton championship lisingani taramapanda mana fanglakhraba Punsiai Badminton Training Center Uripok ki Mahiroi Singh Opgi Thoram ama Uripok Kuman Them Laikai da Laiba Center asida pangthokre Center asigi championship asida mana fanglakhraba
Under 11 da girls single star runners up Tarakrabi, Gianna Lyran Lakpam under 15 ge girls single star runners up Tarakrabi, Ilangbam Rubina under 13 ge girls single star winner Oirakrabi, Konsam Gunjan Devi under 11 amade under 13 girls single star winner amade runners up Tarakrabi, Leonie Tayenzam amade under 17 boys double da winner Tarakraba Chirom Bigson amade Konjengbam Ngan Bada Pungning Thogat Poina Chambakudol Singsu Yan Toki. South Korea da pangthokpa Taramathoi Suba World Bodybuilding Championship lisingani Taramapanda KG Marifu Taramanga gi Kanglupta Bharat ki mahut senduna sarukya kiba Manipur gi Sanaroi Dayananda Thiam na gold medal laukre. Gold medal laurakraba Dayananda Thiam Yairipok ang thadagini. Ngasi ukfong na kiba pauksi singda kari maroi ba paug yauribagi habado mayam puna amuk khangminasi. Kanglai Paki Maira World Diabetes Day Thorom Pak sana pangthokre ngasigi malemda miyoi million chaunga ni phuni thoi laina asina nari Dr. Premsa aikhoi gi angang singda wale basi karino haibagi thijinbagi hainabi leitri Joy Kumar Union Home Minister Amit Shah gofam Congress na thajati gai khangam miyam na pak sana second mipom phangre auto singreli chatkre driver phurak bagi more chenba van amadi eco van sing service lepna dharna tawkre pandam framework agreement karisu toroi hairaga Lal lakpagi mongda sipai myam thomji lagiba asinadi Manipur soidana karigani takpani gai khangam lamlaki sau sekanbada Manipur police amadi Assam Rifles na mateng pangbiu Syam Kumar section completed kre warep lokre MLA Hompu MP Mari Delhi da chatlu tuan mphum singda Children Day ge thoram pangthok na kre Kangla Pau karisu toroi hairaga langi mongda sipai masing nomagi thajilak liba karigino gai khangam rimsta angang unakibi mongna hama discharge tonaba sem charingaida lectharak badagi leikhidre hui thomlubagi wahauda van driver miyam na phuraga paisa mulhore Haryana sarkar na anuba mantri tara hapchinuna chauthokre Karnataka da Congress amadi JDS MLA tara BJP yaukre ngasi su mafam kya da chekin mifam phamkre miyam gi khokcha chatuna protest tokre Ngasigi miromna angang singda watliba si karino haina hangba madi thizinbagi hainabi leite haina Deputy Chief Minister Yumnam Joy Kumar na haikre Home Minister Amit Shah gi wafam madu Congress Party na thajabangam de haina CWC gi member gai khangam na phongdukre Sel thumgi fibam haibasi ICU da laiba anaba amagumbani haina Associate Professor Dr. Chinglen Maisnam na phongdukre Education Minister T.H. Radheshyam na Government School gi Mahairoi Singh helicopter tonghanduna Manipur gi fajarba mafam sing yenghankre Amadi Kokomi gi Khongjang Sogatuna Miyam na mafam kyada ngasisu Khongjang Sangsinba leptre Ngasigi wainadi Manipuri pau matang sa loisinjare mideng tabiri basingba mukahna krumjari